Congress MLA manga fam thadokpa matang Chade Haina miyamna Fongdoknarakli. Ngasi laibaki luraba tanja asida luchingbasingi thaudang daita mathau yamna oiriba chiraba tanja asida Manipur Pradesh Congress Committee gi President oiriba Wangkhem Assembly Constituency gi MLA Kaisha Mega Chandrana luchingduna Congress Party da lairiba MLA mangana Hauzik thokliba irang asiga mari leinana fam thadokani haina press media da phongdorakpa asi mari leinaba miyam aikhoina yaba ngamloi amadi fam thadokpa matang Chade haiba wafam sing Fongdoknarakli. Ngasi nungthil Wangkhem Assembly Constituency gi manungda laiba tongan ba laikai singdagi yamlaba miyamna saruk yaduna hauzik MLA Mega Chandra amadi atai Congress MLA sing fam thadokadra natraga thadok loidra haibagi matangda miyamgi oiba mifamama Yairipok Bisnu Naha Mayai Laikai Community Hall da pangthoki. Mifamaduda hauzik laibaki chiraba tanja asida MPCC gi President shu oiriba MLA Kaisha Mega Chandrana luchingduna Congress Party gi MLA mangana fam thadokani haina phongdorakhiba wafam sing adubu yamna kanna yaningdaba phongdokpaga loinana hauzik fam thadokpa matang Chade haiba firep sing lepnaki. Mifamaduda saruk yakiba singna Fongdoknarakhibada ngasigi paliba laingak asina chahi ani farakadoraba chathariba lan asida lawfam thokpa thaudang daita lawraktrabada opposition da lairiba Congress MLA singna maitai miyamgi ihul khangna assembly gi manung amadi mapanda thaudang chauna lawduna lakhibani haibasi Manipur gi miyam pumnamakna henna khangnaribani mapu pandabaga pangkhak oiraba iraibak asida fam thadokpagi wakhal thadokpiduna hanna lobiriba thaudang asidagi ahenba thaudang lobiduna haurakliba tungi mirolgi damak iraibak kanbagi henna chetchinba firep oina lobinaba Wangkhem AC gi miyam aikhoina haizari haiba wafam sing thamnaki. Hauzik Congress MLA sing fam thadokpagi matang Chade thadokpa taragasu laibak ngakpa amadi miyamgi lanthum ngakpa ngamdraba mihat mipun kaya chathariba asida kari tauba ngamdana tuminna leishiliba laingak pairiba ruling gi MLA minister sing na hana fam thadokpiyu ruling gi minister MLA sing na hana aikhoi laibak ngakpa ngamdre haina fam thadoklabadi Congress ki MLA sing gidi karisu natte fam thadokpagi cherol adu miyamna puduna lakani MLA sing lot pangamloi ngasi tilliba miyam asina taksarabani miyamna vote piraga miyamgi mihut oina miyamgi thabak taunaba thakibani ruling gi minister MLA singna fam thadoktraga sakti paidraba Congress ki MLA singna fam thadok pham thokpara hainasu pendaba wafam sing Fongdoknakhi. Opposition gi MLA manga sina ngasi phawbada asauba thodang logduna center ge amadi state ta adage MP masama Congress ke MP masama parliament da Manipur gi issue gi matang da laurabasu power paida bani nga sidi shakti amata leitana khoi leiba aduga khoi gi ruling da leriba CM amade MLA minister singa sida tumin na yashanduna asigumba awa batarba mamita gi mapi kangraba masa kaina bagi mapuro ba kaina bagi manmagi loina bi kaina bagi awa masha langlaba mayam se ta dana sum leiba se masi koi khang bangamatre tasengna ruling gi MLA sing MLA minister singna ngasi je pham thado haibagi praja singi kholom laglib se masina khongjang asida khoi gi kendra sigi su opposition ge lejeriba khoi gi MPCC ge president suarba honorable MLA ke Mega Chandra madi opposition gi khoi gi MLA manga busu hariba khongjang asida khoi gi yamna chauba thodang lobuna laiba se mase karigomam ta koi khongbam handok jaroi akoi sungsoi soidana resignation ge se akoi ge praja sing Wangkhem kendra ge koi ge silinau singna khusamdana horaga ham thadok o hariba masidai da koi ge su mangin thana koi ge praja yaungna hana ge ruling na pham thadok piragadi akoi ge su opposition ge di khudak tamoin hek thadok loibaga praja ge khutalei ngasi tiliba koi ge ibung ipa CSL mayam se masina sakhini honorable MLA laidra CM yaroi bhola bse praja thadar ka kabani aduna koina punamak praja sing jigi huji awa batari basigi yenga ga koi sungsoi soidana resignation ge se pe batar ga so koi sungsoi soidana pisan jagani madunatana maram chadana ruling ge MLA minister singna pham thadoktraga aikoi gi opposition gi shakti paidraba hairuba su tabidraba makhoi manga bu pham thado haibasidi akoi gi praja singna sungya yaning dai bo wafam se masina ngasi gi press meet akoi thamjari
चीफ मिनिस्टर की हौरगा मंत्री MLA सिंसी हाना प्रजा की लन थुम ngakpa ngamdre aikoi pham thadok chare haiba kholaw adu tawbirakpa taragadi wangkhem kendra da natana akoi gi hudik congress ki MLA singsi su प्रजा अखोइना आदि वांखेम केंद्र की महूत सिंजरगा प्रजा अखोइना पुथोक्चरगा सुंसोय छोइदना MLA से रिजाइन तौनबगी दमक सेम सादुना लेजरी मसिदा अखोइना हाइजनिंगिदी हौजी मैतै अमसुंग कुकी की लाल असिदा सेंटर द पालिबा मति स्टेट ता पालिबा BJP लेंगाक असिना तुमिनना येंथोक्तुना येंगदुना लेरगा लाल असि लोइसिना बहोनबगी महूता नोंगमगी ओइना मिहात मिपुन चथरकलिबा नुपी अंगांग कयादा हंदकमक्ता तसेंगनमक लान की मतमदा तौनदबा नुपी अमदी अंगांगसिंग था निपाल की अंगांग हाटपा हाइबसे तसेंगनमक मसिदी अखोइना मियोइबा अमगी लिचत नते मसी उनु येंगना लेरगा ngasi फावबद सरकार असिना करिगुंबा एक्शन अमता लौखतना लैरिबासे अथुबा मतमदा मसी एक्शन लौखत पिरगा लाल असि लोइसिना बहोनबदा कांग्रेस की लैरिबे MLA मंगा असिसु अचौबा थौदांग हानादगी लौदुना लागलिबासे अदुमक लौगनी मदुना तबिदा ओपोजिशन दा लैरिबा MLA मंगा असिना करी थौदांग लौगनी MLA ruling da leiribe MLA singa sina chauba thodang lobiraga haibadi makoi sina manipur praja ki punsi lan thunga pa ngamdre akoi resign tawre haiba matamaduda akoi ki MLA su singthoi soidana congress ta leiribe MLA singsu resign tawna ba sem thaduna leijari haiba wafan se thamjari